New Kaitelmanbida Army Recruitment gi Physical Efficiency Test yaw bachat ki banupa mata ani bu kugi terrorist sing na fazanduna thamlakpa numit marini suraklaba fawba India amadi state lengang na tumin election bagi thawung bu yaning da bafong doktuna Thoubal Meeyam na National Highway 102 Thingduna Khongjang Changsinkhre Khongjang adu Thoubal gi manung chana leiba maira paibi sing na saruk yaduna Thoubal Mela Ground gi yaripok lamkhaida National Highway asi Thingduna Khongjang Changsinkhibani Khongjang adu da saruk yakiba singda pen dabagi kholau kaya sulauki ngasi haiban numisida sinabiragadi sinabida taragadi hayengi nongala pa ngasi nongala pagi pung ahum dagina pung nipunipan gi ban kaujari numid nichok na sidai sida kumtok sari badi only medical ground the medical treatment amasung da deba karma mari laina ba adu khatani ko na kumtok sa ba aduga masigi matang sida sangjali ba Khongjang sida Manipur sida lairiba organization CSO sing adagi organization atay mayamna sojok pinaduna mateng pangbiu mayamna pumba Khongjang je apumba gi oina sangjan minaji